Tronglaobi Thoudok ki victim Singga Yunush Khan ka Unakhre haugiba April ki tarik tareta Tronglaobi Ward number 7 da pikliba angang ani oinam tomthin chahi manga amasung oinam yaisna tha manga bu minung selaitena angang ani ki thawai bu punsi pikham nahan ki ba amasung Thoudok adobu pendabadagi miyam gi ihau chatharakpada Central Force na nomai kapthorakpada bullet injury ohen ki ba tuda Led Nurihim Memorial Foundation ki chairman Yunush Khana angang ani gi mama mapa oiriba oinam mangal amasung oinam benita amadi bullet injury oibadi gi famung da yata duna lairiba ningthauzam naucha gi mayumda masamang na chatuna awatengbang oina mateng khazik oina ba sel gi oiba angam batengbang khutsinakre unabagi khongchat aduga mari leinana Yunush Khana hai Thoudok adu yamanungai taba Thoudok amani makhata na amuk khana thoktabu oisanu Thoudok adu da chena ba miyoi khudimak mari leinaba singna athubada phaduna cherak pibiu haiki